ꯑꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯟꯖꯅꯥ ꯁꯥꯄꯝ. ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯅꯣꯡꯅ ꯖꯝ ꯖꯝ ꯁꯨꯔꯤꯕ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯉꯥꯟꯅ ꯃꯅꯤꯡꯗ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯃꯃꯥꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯊꯦꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯔꯒ ꯃꯁꯤꯟꯗ ꯂꯥꯏꯔꯣꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯈꯨꯠ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯀꯟꯅ ꯁꯣꯜꯂꯤ. ꯍꯩꯀꯛꯀ ꯎꯀꯛꯀ ꯎꯂꯥꯋꯥꯂꯥ ꯁꯛꯍꯦꯟꯕꯤ, ꯀꯣꯂꯣꯏ ꯃꯤꯡꯂꯤ ꯅꯤꯡꯊꯤꯕꯤ, ꯁꯣꯡ ꯆꯠꯄꯤ, ꯅꯥꯇ꯭ꯔꯪ ꯆꯠꯄꯤ, ꯐꯪ ꯐꯪ ꯀꯨ ꯀꯨ, ꯃꯤ ꯃꯤ, ꯂꯥꯂꯥ, ꯒꯨꯔꯨꯒꯤ ꯌꯥꯊꯛꯅꯤ, ꯏꯠꯆꯨ ꯏꯠꯆꯨ. ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯣꯏꯔꯕꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯀꯤ ꯃꯅꯤꯜ ꯑꯃ ꯇꯣꯝꯆꯧꯒꯤ ꯃꯁꯥꯗ ꯈꯪꯐꯨ ꯐꯨꯖꯤꯜꯂꯛꯏ. ꯇꯣꯝꯆꯧ ꯃꯃꯥꯡꯗ ꯚꯨꯠ ꯅꯨꯄꯤꯗꯨ ꯁꯠ ꯁꯥꯐꯣꯡꯂꯛꯇꯨꯅ, "ꯏꯁ, ꯉꯁꯥꯏ ꯃꯈꯩ ꯑꯩꯕꯨ ꯀꯨ ꯀꯨ ꯃꯤ ꯃꯤ ꯍꯥꯏꯗꯅ ꯍꯨꯏꯗ ꯀꯧꯕꯗꯧꯅ ꯀꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯅꯨꯕ ꯑꯣꯏꯔꯦ. ꯇꯜꯂꯤꯗ ꯑꯣꯏꯕ ꯑꯩꯗꯤ. ꯋꯥꯈꯜꯁꯦ ꯌꯨꯝꯗ ꯁꯥꯒꯠꯂꯒ ꯂꯥꯛꯂꯤꯅꯦꯕ. ꯄꯥꯈꯪ ꯑꯣꯏꯔꯝꯂꯗꯤ ꯀꯥꯏꯅ, ꯑꯗꯨꯒ ꯍꯅꯨꯕ ꯑꯣꯏꯔꯝꯃꯦ. ꯃꯩꯕꯦꯝ, ꯁꯛꯇꯥꯁꯤꯗꯤ ꯀꯤꯍꯦ. ꯑꯦ ꯍꯅꯨꯕ, ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯩꯒꯤ ꯁꯛꯇꯥꯁꯤꯅ ꯀꯩꯗꯧꯔꯦ ꯅꯪꯉꯣꯟꯗ?" "ꯑꯗꯨꯒꯤ ꯅꯠꯆꯗꯦ. ꯏꯕꯦꯝꯃꯒꯤ ꯃꯥꯡ ꯇꯥꯕ ꯁꯕꯥꯟꯕꯨ ꯎꯔꯦ. ꯈꯣꯡꯗ꯭ꯔꯨꯝ ꯑꯁꯥꯡꯕꯤꯕꯨ ꯉꯝꯖꯩꯗꯣ. ꯁꯛꯇ ꯌꯦꯡꯂꯦ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ. ꯏꯕꯦꯝꯃꯒꯤ ꯁꯝꯂꯥꯡ ꯌꯦꯡꯂꯦ ꯆꯨꯖꯥꯛ ꯃꯁꯝꯕꯨ ꯉꯝꯖꯩꯗꯣ. ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ, ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯖꯔꯨꯕꯅꯤ." "ꯍꯣꯏ ꯌꯥꯔꯦ, ꯅꯪꯗꯧꯅ ꯄꯪꯗꯦ ꯑꯩ. ꯃꯤꯅ ꯊꯥꯒꯠꯂꯒ ꯍꯔꯥꯎꯕꯤꯒꯗꯕꯤ ꯂꯨꯈꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯑꯩ ꯅꯠꯇꯦ. ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩ ꯀꯧꯔꯤꯁꯦ? ꯍꯥꯏꯔꯛꯑꯣ." "ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯨꯈꯣꯏꯕꯤ. ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯌꯥꯔꯕꯗꯤ ꯅꯪꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯂꯩꯍꯟꯒꯦ. ꯑꯩꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡ ꯅꯪꯅ ꯊꯨꯡꯍꯜꯂꯨ." "ꯑꯩꯕꯨ ꯅꯤꯡꯇꯝꯍꯟꯒꯦ ꯍꯥꯏꯔꯝꯅꯤꯅ ꯍꯣꯏ, ꯅꯪꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯒꯦ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ. ꯕꯨꯠ ꯂꯩꯕꯥꯛꯇ ꯉꯁꯤ ꯊꯥꯕꯜ ꯂꯩꯍꯧꯋꯤ. ꯃꯀꯦ ꯁꯦꯝꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ. ꯅꯪꯒꯤ ꯁꯤꯟꯊꯥꯗꯣ ꯍꯌꯦꯡ ꯇꯧꯔꯒꯦ. ꯁꯨꯝ ꯀꯥꯟꯗ ꯑꯩꯕꯨ ꯀꯧꯔꯛꯑꯣ. ꯆꯠꯂꯤ ꯑꯩ. ꯇ꯭ꯔꯦꯡ ꯇ꯭ꯔꯦꯡ." ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯇꯣꯝꯆꯧꯅ. ꯀꯔꯝꯕ ꯚꯨꯠꯅꯣꯅꯦ ꯁꯤꯕꯣ? ꯇꯣꯝꯆꯧ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯆꯣꯡꯂꯝ ꯆꯥꯏ ꯍꯥꯏꯕ꯭ꯔꯣ? ꯀꯟꯅꯗꯤ ꯇꯨꯝꯃꯨꯔꯒꯦ. ꯁꯣꯝꯗ ꯕꯨꯠ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯨꯈꯣꯏꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯀꯦꯄꯣꯠꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯀꯦꯔꯤ. ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯟꯅꯣꯏꯅ, "ꯂꯨꯈꯣꯏꯕꯤ, ꯑꯩꯒꯤꯁꯤ ꯌꯥꯔꯗ꯭ꯔꯦ ꯌꯦꯡꯉꯣ. ꯍꯣꯔꯦꯟ ꯕꯨꯠ ꯄꯥꯈꯪꯅ ꯑꯩ ꯎꯕꯗ ꯉꯥꯎꯔꯗ꯭ꯔꯣ? ꯑꯝꯇ ꯌꯦꯡꯉꯣꯃꯤ." ꯂꯨꯈꯣꯏꯕꯤ ꯇꯦꯟꯅꯣꯏꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯍꯥꯏꯔꯛꯏ. "ꯏꯅꯣꯏ ꯅꯣꯏꯔꯒ ꯏꯇꯦꯟ ꯇꯦꯟꯕ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯌꯦꯡꯉꯨꯁꯤ, ꯑꯩꯁꯦ ꯐꯖꯗ꯭ꯔꯣ? ꯑꯩꯗꯧꯅ ꯐꯖꯕ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦ." ꯑꯅꯤꯗꯨꯅ ꯃꯔꯩ ꯇꯧꯔꯤꯉꯩ ꯕꯨꯠ ꯑꯍꯜ ꯑꯃꯅ ꯂꯥꯎꯔꯛꯏ. "ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ. ꯕꯨꯠ ꯂꯩꯁꯥꯕꯤꯈꯩ ꯀꯦꯕ ꯂꯣꯏꯔꯕꯗꯤ ꯊꯥꯕꯜꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ. ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯜ ꯃꯐꯝꯁꯤꯗ ꯌꯧꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ." ꯂꯨꯈꯣꯏꯕꯤ ꯇꯦꯟꯅꯣꯏ ꯃꯔꯩ ꯇꯧꯅꯔꯝꯕ ꯀꯥꯗꯨ ꯇꯣꯛꯊꯣꯛꯂꯒ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯕꯨꯠ ꯅꯨꯄꯥ ꯈꯔꯅ ꯆꯩꯇꯦꯛꯂ ꯀꯔꯤꯅꯣ ꯄꯥꯏꯔꯒ ꯎꯀꯛ ꯑꯃꯗ ꯊꯤꯟꯕ ꯍꯧꯔꯛꯏ. ꯃꯆꯤꯟꯗꯁꯨ ꯇꯥꯟ ꯊꯥꯔꯤ. ꯙꯨꯝꯀ ꯇꯛꯈꯤ, ꯇꯠꯀ ꯇꯛꯈꯤ, ꯙꯨꯝꯀ ꯇꯛꯈꯤ. ꯂꯨꯈꯣꯏꯕꯤꯗꯤ ꯍꯦꯛꯇ ꯃꯥ ꯃꯉꯥꯏꯔꯦ ꯁꯥꯗꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯀꯣꯛ ꯆꯤꯡꯂꯒ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯨꯈꯣꯏꯕꯤꯗ ꯌꯦꯡꯁꯤꯟꯖꯔꯒ ꯂꯩꯕꯤ ꯕꯨꯠ ꯇꯦꯟꯅꯣꯏꯗꯨ ꯂꯨꯈꯣꯏꯕꯤꯅ ꯃꯀꯣꯛꯀ ꯆꯤꯡꯂꯒ ꯆꯣꯡꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ. ꯃꯆꯤꯟꯅꯁꯨ ꯁꯣꯜꯂꯤ. "ꯑꯩꯅ ꯈꯔ ꯅꯦꯝꯕꯁꯤꯒꯤ ꯇꯧꯕꯅꯤ. ꯋꯥꯡꯉꯝꯃꯗꯤ ꯂꯨꯈꯣꯏꯕꯤ ꯅꯪ ꯑꯩꯅ ꯅꯩꯗꯧꯅꯤ." ꯉꯥꯏꯍꯥꯛ ꯆꯣꯡꯂꯕ ꯃꯇꯨꯡ, "ꯕꯨꯠ ꯄꯥꯈꯪ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯌꯨꯝ ꯄꯥꯟꯕꯤꯔꯕꯁꯤꯡ ꯆꯣꯡꯕ ꯌꯥꯎꯕꯤꯕ ꯌꯥꯔꯒꯅꯤ." ꯑꯁꯨꯝ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯍꯨꯠꯇꯅ ꯆꯦꯟꯁꯤꯟꯅꯔꯛꯏ. ꯂꯨꯈꯣꯏꯕꯤꯗꯤ ꯃꯤꯠꯆꯤꯋꯣ ꯃꯤꯠꯅꯥꯋꯣ ꯏꯔꯥꯡ ꯑꯃꯗ ꯆꯣꯡꯉꯤ. "ꯕꯨꯠ ꯄꯨꯀꯪ, ꯂꯨꯈꯣꯏꯕꯤ ꯑꯩ ꯄꯥꯏꯔꯛꯀꯦꯗꯅ." ꯂꯨꯈꯣꯏꯕꯤ ꯄꯨꯀꯪ ꯑꯣꯏꯔꯝꯕꯗꯨꯗ ꯄꯩꯅ ꯌꯦꯡꯂꯒ ꯆꯩꯔꯛꯏ. "ꯆꯠꯂꯣꯀꯣ, ꯅꯕꯨꯛꯇꯨꯒ ꯅꯪꯗꯤ ꯑꯥꯗꯒꯤ ꯇꯤꯅꯣꯏꯁꯤꯒ ꯆꯣꯡꯃꯤꯟꯅꯋꯣ. ꯑꯗꯨꯅ ꯆꯥꯅꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅꯒ ꯌꯦꯡꯗ ꯆꯣꯡꯕ ꯍꯧꯏ. "ꯑꯁ, ꯅꯤꯡꯊꯦꯛꯄꯤ ꯑꯣꯏꯅ ꯆꯣꯡꯒꯦꯗꯍꯦ. ꯌꯦꯠꯅꯃꯨꯛ ꯅꯝ, ꯑꯣꯏꯅꯃꯨꯛ ꯀꯥꯎ, ꯊꯦꯛ ꯊꯦꯛ. ꯑꯁ ꯈꯪꯗ, ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯏꯅꯩ ꯅꯩꯁꯤꯜꯂꯤꯁꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ. ꯇꯣꯝꯆꯧꯒꯤ ꯏꯃꯨꯡꯗꯒꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯅꯤꯡꯗꯕ ꯇꯣꯝꯆꯧꯗꯨ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯐꯛ ꯊꯥꯔꯒ ꯍꯤꯞꯄꯤ ꯍꯥꯏꯔꯒ ꯅꯨꯡꯁꯥ ꯌꯥꯏꯔꯤ. ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯠ ꯅꯥꯔꯕ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯊꯕꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ. "ꯋꯥꯔꯦꯗ, ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯦꯗ. ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯗꯧꯔꯤ. ꯅꯣꯡꯃꯒꯤ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯆꯥꯃꯒ ꯐꯝꯃꯒ ꯇꯨꯝꯕꯒꯗ ꯂꯣꯏꯁꯤꯟꯈꯤꯕ ꯉꯝꯕ ꯃꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯊꯕꯛ ꯁꯨꯔꯒ
ꯃꯇꯨ ꯃꯆꯥ ꯊꯥꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗ꯭ꯔꯕꯅꯤꯗꯣ ꯅꯨꯄꯤꯅ ꯊꯥꯛꯂꯒ ꯆꯥꯅꯤꯗꯣ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯕꯅꯤ ꯊꯕꯥꯏꯗ ꯁꯤꯖꯅꯤꯡꯉꯦ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯃꯅꯥꯗꯣ ꯍꯥꯏꯐꯦꯠ ꯃꯦꯟꯁꯤꯜꯂꯒ ꯁꯨꯒꯠꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯝ ꯍꯦꯟꯈ꯭ꯔꯕ ꯇꯣꯝꯊꯤꯟꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯅꯨꯄꯥ ꯑꯃ ꯄꯤꯌꯨ ꯉꯃꯣꯛ ꯂꯩꯔꯨꯒꯦ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯄꯥꯏꯔꯤꯕ ꯄꯣꯠꯁꯦ ꯊꯣꯝꯕꯗ ꯅꯄꯥꯛꯎꯅꯤ ꯑꯉꯥꯡꯗꯨ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯊꯕꯥ ꯁꯥꯎꯅ ꯆꯠꯂꯣ ꯑꯗ ꯍꯧꯗꯣꯡ ꯑꯃ ꯍꯤꯞꯄꯤꯁꯤꯗꯒꯤꯅꯦ ꯁꯦꯟꯗꯨ ꯂꯧꯔꯨꯁꯨ ꯆꯠꯂꯣ ꯃꯆꯥꯅ ꯑꯣꯄꯥꯔ ꯑꯃ ꯄꯣꯛꯊꯣꯛꯂꯒ ꯑꯉꯥꯡ ꯌꯣꯛꯀꯅꯤ ꯑꯉꯥꯡ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯀꯔꯤ ꯊꯣꯛꯁꯩꯅ ꯇꯧꯔꯤꯗꯣ ꯃꯤꯠꯁꯦ ꯑꯝꯇꯣꯛꯅ ꯅꯥꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯑꯉꯥꯡꯗꯣ ꯑꯩꯅ ꯄꯣꯛꯄ꯭ꯔꯣ ꯅꯪꯅ ꯅꯆꯥꯅꯤꯅ ꯑꯃ ꯑꯅꯤꯈꯛ ꯄꯣꯛꯑꯒ ꯌꯥꯕꯗꯨꯗ ꯇꯔꯨꯛ ꯅꯠꯇ꯭ꯔꯕ ꯅꯪ ꯄꯣꯛꯏꯗꯣ ꯊꯕ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯅ ꯄꯩꯅ ꯌꯦꯡꯂꯒ ꯑꯉꯥꯡꯁꯦ ꯃꯣꯏ ꯃꯄꯥ ꯌꯥꯎꯗꯅ ꯏꯊꯟꯇ ꯄꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯥ ꯑꯩꯅ ꯁꯦꯜ ꯊꯨꯝ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯃꯈꯛ ꯄꯣꯛꯂꯒ ꯇꯣꯛꯑꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯤ ꯇꯥꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯑꯉꯥꯡ 6 ꯄꯣꯛꯁꯤꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯦꯜ ꯇꯥꯅꯤꯁꯨ ꯈꯪꯗ꯭ꯔꯦ ꯍꯅꯨ ꯍꯟꯊꯤ ꯁꯥꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯦꯛꯇꯅ ꯐꯝꯂꯒ ꯂꯥꯏ ꯇꯤꯟꯒꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯕꯗꯨꯅ ꯅꯊꯤꯕꯣꯡ ꯊꯛꯂꯛꯀꯗ꯭ꯔꯣ ꯊꯜꯂꯛꯀꯗ꯭ꯔꯕ ꯅꯊꯤꯕꯣꯡꯗꯣ ꯃꯃꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦꯀꯣ ꯑꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯦ ꯌꯥꯝ ꯂꯥꯏꯕꯗꯧꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯒꯤ ꯍꯥ ꯀꯨꯏꯔꯔꯣꯏ ꯄꯩꯁꯥ ꯄꯥꯏꯔꯗꯕꯅꯤ ꯍꯥꯏꯌꯣ ꯅꯊꯨꯟꯗ ꯁꯤꯀꯤ ꯑꯅꯥꯐꯣꯡ ꯅꯞꯇꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯅꯊꯟꯗ ꯏꯀꯥꯏꯗ꯭ꯔꯣ ꯋꯥꯈꯜꯒꯗꯤ ꯋꯥꯡꯏꯅꯦ ꯑꯃꯨꯛꯇꯪ ꯑꯣꯟꯊꯔꯛꯄꯗ ꯅꯈ꯭ꯋꯥꯡ ꯇꯦꯛꯀꯅꯤ ꯀꯥꯎꯒꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯨꯅꯤꯡꯗ꯭ꯔꯦ ꯑꯄꯥꯠꯄꯗ ꯍꯌꯦꯡ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯉꯥꯡ ꯌꯥꯏꯃꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯄꯤꯌꯨ ꯀꯗꯥꯏꯗꯒꯤꯅꯣꯃ ꯆꯥꯔꯨꯔꯣ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯊꯤꯕꯣꯡ ꯋꯥꯗꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯕꯗ ꯏꯔꯨ ꯏꯍꯥꯟ ꯀꯦꯝꯃꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔ ꯃꯇꯝꯗꯨꯗ ꯑꯁꯥ ꯌꯥꯝꯅ ꯋꯥꯡꯖꯕ ꯇꯣꯝꯆꯧꯗꯨ ꯃꯆꯥ ꯃꯇꯨ ꯇꯥꯍꯟꯗꯅ ꯃꯅꯤꯡꯊꯣꯡꯗ ꯂꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯕꯨꯠ ꯂꯨꯈꯣꯏꯕꯤꯗꯨ ꯀꯧꯔꯛꯏ ꯑꯩ ꯂꯨꯈꯣꯏꯕꯤ ꯊꯣꯛꯂꯛꯎ ꯍꯥꯏꯒꯦ ꯍꯩꯃ ꯇꯥꯗ꯭ꯔꯣ ꯊꯣꯛꯂꯛꯑꯣ ꯑꯩ ꯋꯥꯅꯦ ꯂꯨꯈꯣꯏꯕꯤꯁꯨ ꯉꯦꯛ ꯁꯪꯅ ꯊꯣꯛꯂꯛꯂꯒ ꯑꯌꯨ ꯁꯤꯔꯦ ꯊꯥꯕꯜꯗ ꯃꯀꯣꯛ ꯆꯤꯡꯂꯒ ꯅꯩꯁꯤꯜꯂꯨꯗꯅ ꯏꯁꯥ ꯏꯎꯒ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯏꯁꯥ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯍꯅꯨꯕ ꯅꯪꯅ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯁ ꯊꯤꯈ꯭ꯔꯕ ꯁꯛꯇꯨꯒ ꯑꯅꯥꯕ ꯈꯥꯡꯕꯒꯤ ꯁꯨꯒꯠꯂꯛꯄꯗꯨꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦꯍꯦ ꯆꯠꯂꯣ ꯑꯋꯥꯡꯄꯥꯡ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯖꯣꯏ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯃꯌꯨꯝꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯁꯅꯥ ꯍꯨꯔꯥꯜꯂꯣ ꯀꯩꯒꯨꯝꯕ ꯃꯗꯨ ꯍꯦꯛ ꯉꯝꯂꯕ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯌꯦꯟ ꯂꯥꯕ ꯐꯖꯕ ꯍꯥꯎꯒꯗꯧꯕ ꯄꯤꯖꯅꯤ ꯑꯩꯅ ꯑꯁ ꯀꯨꯏꯔꯦꯗ ꯌꯦꯟꯒ ꯆꯥꯕ ꯐꯪꯈꯤꯗꯕ ꯍꯣꯏ ꯐꯅꯤ ꯑꯉꯝꯕ ꯅꯅꯥꯏ ꯁꯅꯥ ꯂꯧꯖꯔꯨꯒꯦ ꯁꯤꯗ ꯂꯩꯕꯤꯔꯝꯃꯨꯀꯣ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯑꯩ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯒꯦ ꯇꯣꯝꯆꯧ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗꯅ ꯕꯨꯠ ꯁꯥꯟꯅꯕ ꯀꯥꯏꯁꯦ ꯀꯨꯏꯔꯔꯣꯏ ꯃꯌꯥꯝꯅ ꯇꯣꯝꯆꯧ ꯑꯩ ꯎꯕꯗ ꯑꯣꯖꯥ ꯍꯥꯏꯗꯅ ꯑꯣꯖꯥꯕꯨ ꯀꯥꯏꯅ ꯀꯣꯛ ꯅꯣꯜꯂꯛꯀꯗꯕ ꯑꯁ ꯏꯁꯩꯗꯨ ꯉꯥꯡꯊꯣꯛꯀꯦꯗꯍꯦ ꯀꯨꯏꯗꯦ ꯍꯣ ꯀꯨꯏꯍꯧꯗꯦ ꯑꯣ ꯁꯦꯜ ꯄꯥꯏꯕ ꯀꯥꯏꯁꯦ ꯀꯨꯏꯕ ꯖꯥꯠ ꯅꯠꯇꯦ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯏꯅꯥ ꯈꯨꯟꯕꯅꯤ ꯍꯣ ꯏꯅꯥ ꯈꯨꯟꯕꯅꯤ ꯁꯣꯝꯗꯅ ꯕꯨꯠ ꯂꯨꯈꯣꯏꯕꯤꯗꯨ ꯄꯥꯏꯔꯒ ꯂꯥꯛꯄꯅ ꯖꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯏꯅꯥ ꯈꯨꯟꯕꯅꯤ ꯁꯦꯜ ꯋꯥꯠꯇ꯭ꯔꯕꯅꯤ ꯁꯥꯗꯅ ꯂꯥꯏ ꯇꯤꯟ ꯅꯤꯡꯗꯕ ꯑꯣꯏꯕꯅ ꯌꯨꯝꯂꯥꯏꯈꯩꯁꯨ ꯃꯄꯥꯂꯥꯡꯗ ꯂꯩꯈꯤꯕꯅ ꯂꯨꯈꯣꯏꯕꯤꯅ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯏꯃꯨꯡꯗꯨꯗ ꯆꯪꯕ ꯉꯝꯃꯤ ꯂꯨꯈꯣꯏꯕꯤ ꯌꯨꯝ ꯃꯅꯨꯡꯗ ꯈꯨꯠ ꯐꯥꯎꯗꯣꯔꯛꯂꯒ ꯋꯥ ꯈꯨꯐꯖꯁꯤꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯒꯤ ꯎꯄꯨ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗ ꯎꯔꯦ ꯃꯅꯨꯡ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡꯗꯨ ꯃꯗꯨ ꯎꯔꯨꯕꯗ ꯂꯨꯈꯣꯏꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧ ꯑꯃꯨꯛꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯃꯌꯥꯒ ꯀꯥꯔꯒ ꯒꯣꯔꯣ ꯅꯥꯀꯣꯛꯂꯒ ꯇꯨꯝꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏꯕꯤꯅ ꯏꯁ ꯀꯔꯤ ꯈꯨꯇꯨꯝꯅꯤꯒꯤ ꯁꯤꯗꯤ ꯃꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯒ ꯀꯥꯊꯣꯛꯏꯕ ꯃꯌꯥꯁꯤꯗ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯗꯣꯝꯕꯤꯁꯤꯅ ꯊꯤꯟꯖꯤꯜꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯌꯥꯝ ꯊꯣꯛꯇꯧ ꯂꯩꯔꯤꯕ ꯁꯅꯥꯁꯦ ꯈꯨꯗꯣꯞ ꯁꯤꯃꯒ ꯁꯅꯥ ꯁꯤꯃꯒ ꯄꯨꯔꯒ ꯑꯉꯝꯕꯗ ꯄꯤꯔꯨꯔꯒꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯄꯥꯈꯪꯒ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯁꯠ ꯊꯤꯡꯖꯤꯜꯂꯤ ꯐꯨꯠ ꯍꯦꯛꯇ ꯆꯪꯈꯤ ꯑꯗꯨꯒ ꯁꯅꯥꯗꯨ ꯄꯥꯏꯔꯒ ꯃꯐꯝꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯐꯥꯎꯗꯣꯔꯛꯏ ꯇꯣꯝꯆꯧꯗꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏꯗꯀꯣ ꯑꯉꯝꯕ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯕꯨꯅ ꯁꯅꯥ ꯍꯨꯔꯥꯟꯕ ꯊꯥꯕꯤꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯗꯧꯕ ꯑꯩꯁꯦ ꯅꯝꯗꯅ ꯍꯨꯔꯥꯟꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯍꯜꯂꯦꯕꯁꯦ ꯕꯨꯠꯇꯦ ꯅꯣꯏꯅꯒ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯅꯕꯤꯕ ꯇꯥꯔꯦꯕ ꯍꯣ ꯑꯉꯝꯕ ꯊꯨꯕꯨꯀꯪ ꯀꯇꯟ ꯁꯨꯅꯤꯡꯗꯕꯣ ꯍꯣ ꯑꯉꯝꯕ ꯇꯣꯝꯆꯧ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯉꯥꯎꯔꯤ
ꯀꯅꯥ ꯁꯤꯔꯤꯕ ꯍꯥ ꯌꯥꯅꯤ ꯑꯩ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯈꯤꯒꯦ ꯃꯪ ꯀꯨꯝꯅꯕ ꯀꯌꯥꯗꯅꯣ ꯑꯉꯝꯕ ꯑꯩꯅꯤ ꯂꯨꯈꯣꯏꯕꯤꯅꯤ ꯑꯉꯝꯕꯒꯤ ꯁꯤꯟꯊꯥꯗꯣ ꯅꯅꯥꯏꯅ ꯄꯥꯡꯊꯣꯛꯆꯔꯦ ꯇꯣꯝꯆꯧ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯀꯗꯥꯏ ꯄꯨꯔꯗꯤ ꯀꯣꯛꯄꯤꯔꯣꯗꯅ ꯂꯨꯈꯣꯏꯕꯤꯁꯨ ꯁꯅꯥꯒ ꯈꯨꯗꯣꯞꯀꯗꯣ ꯄꯤꯔꯒ ꯑꯗꯨꯗꯤ ꯑꯉꯝꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯌꯦꯟ ꯀꯥꯎꯔꯦ ꯌꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯉꯝꯕ ꯐꯖꯅ ꯐꯨꯗꯔꯒ ꯇꯝꯅꯕ ꯆꯠꯂꯨꯒꯦ ꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯕ ꯑꯃ ꯄꯤꯔꯝꯃꯤ ꯂꯨꯈꯣꯏꯕꯤꯁꯨ ꯌꯦꯟꯗꯨ ꯄꯨꯔꯒ ꯃꯥꯡꯈ꯭ꯔꯦ ꯇꯣꯝꯆꯧ ꯁꯅꯥꯒ ꯈꯨꯗꯣꯞꯀꯗꯣ ꯄꯥꯏꯔꯒ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯔꯛ ꯃꯆꯤꯟꯗꯅꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯇꯧꯔꯕꯅꯤ ꯕꯨꯠ ꯂꯨꯈꯣꯏꯕꯤꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯀꯧꯕꯤꯂꯥ ꯃꯆꯥ ꯑꯃꯗ ꯐꯝꯂꯒ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯍꯥꯏꯗꯅ ꯏꯁꯩ ꯁꯛꯂꯤ ꯃꯃꯤ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯍꯜꯂꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯉꯝꯗ꯭ꯔꯤꯕ ꯎꯖꯅꯤꯡꯕ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯆꯥꯟꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯖꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯄꯥꯈꯪꯐꯝꯗꯒꯤ ꯃꯁꯤ ꯂꯦꯡꯗ꯭ꯔꯕ ꯊꯕꯤꯗꯨ ꯃꯈꯨꯠꯇ ꯌꯨ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯃꯁꯥꯒꯗꯣ ꯍꯩꯔꯪ ꯂꯥꯛꯂꯤ ꯐꯤ ꯑꯉꯧꯕꯁꯨ ꯁꯦꯠꯂꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯁꯨ ꯃꯥꯜꯂꯤ ꯃꯆꯤꯟꯗ ꯉꯥꯎꯔꯤ ꯁꯣꯠꯂꯤ ꯃꯤꯒꯤꯗꯤ ꯃꯔꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯗ ꯑꯣꯏꯖꯔꯕꯅꯤꯗ ꯑꯩꯒꯤꯅ ꯂꯥꯏꯕꯛꯁꯤꯗ ꯇꯝꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯒꯤ ꯗꯦꯕ ꯀꯔꯝ ꯆꯠꯂ ꯂꯩ ꯊꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯅ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯁꯨ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯍꯩꯃꯥ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯀꯅꯥꯅꯣ ꯅꯁꯛ ꯑꯣꯟꯗꯅ ꯍꯦꯛꯇ ꯋꯥ ꯉꯥꯡꯉꯩ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯁꯤ ꯎꯔꯒ ꯅꯪꯅ ꯑꯃꯨꯛ ꯉꯥꯎꯗꯨꯅ ꯇꯥꯈ꯭ꯔꯗꯤ ꯂꯨꯈꯣꯏꯕꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕꯤ ꯅꯨꯄꯤꯅꯣ ꯇꯨꯝꯃ ꯂꯩꯈꯤꯗꯦ ꯍꯥꯏꯗꯅ ꯂꯝꯕꯤꯁꯤꯗ ꯅꯨꯄꯥ ꯂꯛꯅ ꯂꯩꯔꯤꯁꯤꯕꯣ ꯍꯦꯔꯥ ꯑꯩꯕꯨ ꯅꯨꯄꯥꯗ ꯆꯣꯞꯄꯤꯗꯧꯅ ꯉꯥꯡꯕꯗꯨꯗꯤ ꯏ ꯀꯥꯔꯛꯀꯦ ꯇꯧꯏ ꯑꯗꯨꯗꯤ ꯈꯪꯏ ꯅꯃꯥꯡꯗ ꯑꯩ ꯐꯨꯠ ꯐꯥꯎꯗꯣꯔꯛꯀꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏꯕꯤ ꯕꯨꯠꯇꯨ ꯊꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕ ꯊꯕꯤꯗꯨ ꯂꯨꯈꯣꯏꯕꯤꯗ ꯃꯨꯟꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯗ ꯌꯦꯡꯁꯤꯜꯂꯤ ꯎꯔꯦ ꯃꯁꯥ ꯎꯟꯁꯥ ꯌꯥꯎꯗ ꯁꯔꯨ ꯉꯥꯛꯇ ꯑꯣꯏꯔꯒ ꯃꯁꯝꯅꯦꯅ ꯃꯩ ꯆꯥꯈꯤꯕꯒꯤ ꯐꯜꯂꯒ ꯂꯩꯔꯤꯕ ꯃꯃꯤꯠ ꯑꯗꯨꯅ ꯊꯔꯥꯛ ꯌꯥꯟꯊꯔꯒ ꯃꯁꯤꯟꯒꯗꯨꯅ ꯇꯨꯝꯂꯦ ꯍꯥꯏꯔꯒ ꯅꯣꯛꯏꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯊꯕꯤ ꯈꯪꯂꯥꯎ ꯂꯥꯎꯏ ꯕꯨꯠ ꯏꯃꯥ ꯅꯆꯥ ꯀꯟꯕꯤꯌꯨ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯌꯦ ꯁꯤꯕ ꯌꯥꯔꯨꯏ ꯏꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯀꯞꯀꯅꯨꯍꯦ ꯀꯞꯄꯤꯅꯦꯅ ꯌꯦꯟꯅ ꯅꯍꯦꯕ ꯍꯦꯛ ꯃꯥꯟꯈꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯒꯦ ꯅꯪꯅ ꯃꯤꯅ ꯄꯨꯔꯛꯄꯗꯧꯅ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯄꯤꯗꯣ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯕꯨꯠ ꯎꯔꯒ ꯌꯥ ꯍꯤꯒꯠꯂꯒ ꯂꯩꯒꯗꯕ ꯊꯕꯤ ꯅꯠꯇꯦ ꯑꯩꯗꯤ ꯀꯞꯅꯤ ꯍꯥꯏꯁꯤꯅꯤ ꯀꯞꯂꯗꯤ ꯀꯤꯕ ꯐꯕ꯭ꯔꯣ ꯐꯠꯇꯦ ꯑꯗꯨ ꯑꯩꯁꯨ ꯀꯞꯄꯗꯤ ꯀꯞꯄꯦ ꯌꯥꯔꯦꯍꯦ ꯇꯥꯅꯤꯡꯗꯦ ꯅꯥꯀꯣꯡꯒꯁꯤ ꯏ ꯇꯥꯔꯛꯇꯣꯔꯦ ꯑꯗꯣ ꯅꯪꯁꯨ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯖꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤꯗꯅ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯀꯞꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯅꯥꯝꯃ ꯍꯥꯡꯂꯒ ꯂꯩꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ ꯊꯕꯤ ꯄꯥꯈꯠꯃꯟꯗꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯣ ꯑꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯗꯤ ꯅꯈꯣꯏꯕꯤ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯂꯦ ꯇꯥꯔꯤꯕ꯭ꯔꯣ ꯏꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯔꯝꯕ ꯌꯥꯔꯣꯏ ꯏꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ ꯊꯕꯤ ꯇꯥꯗꯦ ꯋꯥꯟꯊꯗꯨꯅ ꯂꯩ ꯀꯥꯟꯅꯔꯣꯏ ꯈꯪꯂꯗꯨꯅ ꯂꯨꯈꯣꯏꯕꯤꯅ ꯁꯤꯗꯤ ꯑꯩꯒꯤ ꯁꯦꯒ꯭ꯔꯥꯛꯁꯦ ꯍꯦꯛꯇ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯒ ꯃꯅꯥꯇꯣꯟ ꯃꯌꯥꯁꯤ ꯊꯥꯡꯖꯤꯜꯂꯒꯦ ꯃꯅꯝꯁꯤꯗ ꯑꯗꯨꯝ ꯍꯧꯒꯠꯆꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕꯗꯨ ꯊꯕꯤꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯤ ꯊꯕꯤ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯇꯨꯅ ꯃꯕꯨꯛꯇꯨ ꯃꯊꯪꯒ ꯑꯣꯟꯗꯨꯅ ꯊꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯇꯧꯗꯨ ꯂꯨꯈꯣꯏꯕꯤ ꯍꯔꯥꯎꯅ ꯍꯩꯃꯥ ꯌꯥꯝ ꯀꯥꯟꯅꯩꯃꯤ ꯑꯩꯒꯤ ꯁꯦꯒ꯭ꯔꯥꯛꯁꯦ ꯑꯁ ꯋꯥꯈꯜꯒ ꯇꯥꯔꯛꯏ ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ ꯁꯣꯝꯕꯣ ꯉꯥꯏꯍꯥꯛꯇꯪ ꯃꯅꯝꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯨꯕ ꯊꯕꯤꯗꯨ ꯃꯥꯡꯗ ꯕꯨꯠ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯎꯕꯗꯨꯗꯗꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯊꯨꯟꯒ ꯊꯥꯡꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯟꯅꯒ ꯌꯦꯡꯂꯝꯗ ꯂꯨꯈꯣꯏꯕꯤ ꯂꯥꯎꯔꯒ ꯍꯩꯃꯥ ꯀꯩꯅꯣ ꯃꯤꯁꯤꯕꯣ ꯑꯩꯅꯗꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯔꯤꯕ ꯑꯗꯨꯒ ꯃꯥꯗꯤ ꯃꯊꯨꯟ ꯊꯥꯡꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯨꯈꯣꯏꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯍꯤꯡꯂꯤꯉꯩꯗꯁꯨ ꯅꯨꯄꯥ ꯑꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯍꯧꯖꯤꯛꯅ ꯁꯤꯔꯒ ꯊꯋꯥꯏ ꯑꯣꯏꯔꯁꯤ ꯐꯥꯎꯕ
ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝ ꯍꯦꯛ ꯂꯩꯇꯦ ꯁꯤꯗꯤ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯈꯪꯅꯤ ꯃꯇꯨꯡ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯏꯒꯦꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯁꯤꯅ ꯁꯣꯏꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜ ꯑꯗꯨꯅ ꯃꯃꯥ ꯁꯥꯈꯤꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ ꯖꯨꯒꯦꯅ ꯀꯩꯁꯨꯝ ꯇꯧꯔꯤꯗ ꯑꯃꯝ ꯃꯊꯦꯡ ꯍꯜꯂꯛꯄꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯅꯤ ꯂꯥꯏ ꯃꯆꯥ ꯑꯃ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯐꯅꯤꯗ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯀꯔꯤ ꯆꯪꯅꯤ ꯂꯥꯏ ꯇꯥꯟꯕ ꯈꯛꯀꯤ ꯑꯣꯏꯕꯅꯤꯅ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯈꯛꯇ ꯍꯥꯟꯅ ꯄꯤꯔꯛꯎ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯄꯤꯔꯗꯨꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ ꯊꯕꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯥꯏꯔꯛꯏ ꯑꯁ ꯉꯝꯃꯔꯣꯏꯗ ꯑꯃꯥꯏꯕ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯃꯤꯡꯕꯨ ꯀꯩ ꯀꯧꯕꯤꯒꯦ ꯁꯥꯈꯤ ꯋꯥꯍꯩꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯖꯨꯒꯦꯅ ꯃꯊꯣꯡ ꯀꯌꯥ ꯆꯥꯕ ꯊꯋꯥꯏꯗꯤ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ ꯑꯩꯉꯣꯟꯗꯕꯨ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯄꯤꯒ ꯇꯧꯏꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯉꯣꯟꯗꯒ ꯅꯣꯏꯒꯤ ꯑꯗꯨꯒꯤꯗꯨꯅꯒ ꯀꯜꯂꯛꯀꯅꯨꯀꯣ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯖꯥꯅꯤ ꯑꯩꯌꯣ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯦꯝꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥ ꯉꯥꯡꯅꯁꯤ ꯆꯩꯅꯥ ꯄꯤꯅꯗꯕꯤꯗ ꯑꯩꯗꯤ ꯅꯨꯄꯥꯁꯤꯗ ꯆꯩꯅꯥ ꯄꯤꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯉꯥꯅꯨ ꯍꯥꯍꯥ ꯂꯥꯎꯕꯗꯣ ꯆꯥꯅꯤꯡꯃꯟꯗꯅ ꯆꯥꯛꯊꯥꯛ ꯇꯥꯟꯕ ꯂꯥꯛꯆꯕꯅꯤ ꯅꯊꯤꯕꯣꯡꯗꯤ ꯑꯣꯀꯥꯛ ꯂꯥꯎꯕ ꯖꯥꯠꯅꯤꯅꯦ ꯂꯥꯎꯃꯟꯗꯅ ꯆꯥꯕꯗ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯂꯨꯈꯣꯏꯕꯤ ꯏꯀꯥꯏꯔꯤꯅꯤ ꯁꯥꯗꯅ ꯃꯃꯥꯏꯒꯗꯨ ꯅꯣꯟꯊꯔꯒ ꯍꯩꯃꯥ ꯌꯥꯝ ꯈꯪꯉꯤꯃꯤ ꯑꯣꯖꯥꯁꯤꯃ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯋꯥꯅꯦꯃꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯗꯣ ꯊꯤꯕꯣꯡꯁꯤ ꯂꯥꯎꯃꯟꯗꯅ ꯇꯞ ꯇꯥꯅ ꯆꯥꯔꯒ ꯄꯨꯛ ꯂꯦꯡꯈꯠꯂꯒ ꯁꯤꯈ꯭ꯔꯤꯅꯤꯅꯦ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏꯕꯤꯗꯨ ꯁꯨꯁꯨꯠ ꯀꯞꯂꯒ ꯏꯃꯥꯗꯨꯅꯗꯤ ꯍꯥꯏꯖꯕꯅꯦ ꯌꯥꯝ ꯆꯠꯁꯤꯟꯒꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯏꯅꯥꯁꯤꯗ ꯍꯥꯎꯈꯤꯗꯕꯒꯤ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯄꯦꯟꯗꯦꯕ ꯑꯩ ꯍꯣꯏ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯊꯤꯕꯣꯡ ꯂꯥꯎꯃꯟꯗꯅ ꯉꯟꯇꯥꯅ ꯁꯤꯔꯒ ꯃꯤꯑꯣꯏꯕꯒꯤ ꯆꯥꯛꯊꯥꯛ ꯇꯥꯜꯂꯤꯗꯣ ꯁꯣ ꯅꯍꯥꯟ ꯐꯝꯗꯍꯜꯂꯣ ꯅꯪꯒꯤ ꯉꯥꯅꯨ ꯍꯥꯍꯥ ꯂꯥꯎꯕ ꯍꯥꯏꯕꯗꯣ ꯄꯤꯔꯒꯦ ꯑꯩ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯥꯁꯤꯗꯒꯤ ꯊꯣꯛꯂꯒꯦꯀꯣ ꯑꯣꯖꯥ ꯑꯩ ꯊꯣꯛꯑꯦꯀꯣ ꯍꯥꯏꯌꯨꯝ ꯂꯨꯈꯣꯏꯕꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯊꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯈꯤ ꯁꯥꯈꯤ ꯄꯥꯈꯠꯅ ꯑꯣꯖꯥ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯏꯁꯥꯁꯤ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯉꯥꯅꯨ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯃ ꯄꯤꯔꯛꯎ ꯊꯣꯡꯒꯥꯜꯗ ꯂꯥꯏꯒꯤ ꯊꯥꯗꯣꯛꯎꯔꯒꯦ ꯑꯗꯨꯒ ꯊꯕꯤꯁꯦ ꯃꯊꯟꯗ ꯀꯌꯥ ꯂꯥꯛꯆꯒꯅꯤ ꯋꯥꯒꯅꯨꯀꯣ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯩꯀꯥꯏꯒꯤ ꯄꯣꯠꯆꯩ ꯃꯥꯡꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩ ꯃꯤꯐꯝ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯤ ꯕꯨꯠ ꯂꯨꯈꯣꯏꯕꯤꯁꯨ ꯃꯤꯐꯝ ꯐꯝꯂꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯀꯣꯛꯉꯥꯡꯒꯤ ꯃꯌꯨꯝꯗ ꯇꯝꯅꯔꯨꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯟꯅꯔꯤꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯑꯩꯅꯗꯤ ꯇꯝꯅꯔꯨꯒꯦ ꯈꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯁꯤꯗꯩꯁꯤꯗ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯂꯩꯔꯦꯗꯅ ꯑꯩꯅ ꯈꯜꯂꯦꯕ ꯆꯪꯂꯨꯕ ꯌꯨꯝ ꯈꯨꯗꯤꯡ ꯃꯤꯅꯤꯡꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯁꯤꯗ ꯄꯨꯟꯅꯒ ꯂꯩꯔꯝꯃꯦꯃꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯗꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯌꯨꯝꯁꯤꯒꯤ ꯁꯥꯏꯖꯤꯟ ꯃꯊꯛ ꯑꯁꯤꯗ ꯅꯞꯂꯒ ꯍꯦꯛꯇ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏꯕꯤꯗꯨ ꯀꯣꯛꯉꯥꯡꯒꯤ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯃꯊꯛ ꯑꯗꯨꯗ ꯅꯞꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯍꯜ ꯑꯃꯅ ꯈꯪꯗꯦ ꯇꯥꯗ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯈꯨꯜ ꯑꯁꯤꯗ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯉꯔꯥꯡꯗꯁꯨ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯟꯗꯣꯟ ꯕꯤꯅꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯁꯦꯜ ꯊꯝꯂꯝꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯍꯦꯛ ꯊꯤꯅꯩ ꯀꯣꯛꯉꯥꯡ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅ ꯐꯥꯅꯕ ꯍꯣꯠꯅꯗꯕ ꯌꯥꯔꯔꯣꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯨꯈꯣꯏꯕꯤ ꯃꯊꯟꯇ ꯅꯣꯛꯂꯒ ꯍꯥꯏꯖꯩ ꯍꯩꯃꯥ ꯃꯣꯏ ꯋꯥꯔꯤꯁꯤꯗꯤ ꯑꯩꯒꯤ ꯃꯇꯥꯡ ꯑꯣꯏꯔꯦ ꯍꯣꯏ ꯍꯣꯠꯅꯧ ꯑꯩ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯅꯨꯕ ꯇꯣꯝꯆꯧꯒꯤ ꯍꯨꯔꯥꯟꯕꯤ ꯕꯨꯠ ꯂꯨꯈꯣꯏꯕꯤ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦꯗ ꯀꯩꯅꯣ ꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯉꯔꯥꯡ ꯌꯨꯝ ꯑꯃꯗꯒꯤ ꯌꯣꯡꯆꯥꯛ ꯑꯔꯤꯕ ꯃꯔꯨ ꯑꯇꯣꯡꯕꯗꯣ ꯍꯨꯔꯥꯜꯂꯒ ꯇꯥꯅ ꯆꯥꯔꯛꯄꯒꯤ ꯄꯨꯛꯁꯦ ꯅꯨꯡꯁꯤꯠ ꯈꯥꯏꯅꯤꯡ ꯂꯩꯕꯅꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯈꯥꯡꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯁꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯃꯣꯏ ꯑꯝꯇꯪ ꯐꯠ ꯊꯣꯛꯆꯒꯦ ꯈꯪꯕ꯭ꯔꯗꯣ ꯌꯥꯡꯂꯤꯗꯅ ꯁꯦ ꯋꯥꯔꯤ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨ ꯌꯣꯡꯆꯥꯛꯀꯤ ꯃꯣꯏꯅꯝ ꯑꯗꯨꯗ ꯑꯃꯒ ꯃꯍꯩ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯅꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯏ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨꯗ ꯂꯨꯈꯣꯏꯕꯤ ꯕꯨꯠꯇꯨꯗꯤ ꯅꯣꯛꯄꯗ ꯃꯁꯥꯒꯗꯨ ꯐꯦꯔꯦ ꯍꯥꯏꯈꯩ ꯅꯣꯛꯏ ꯑꯗꯨꯝꯅ ꯅꯣꯛꯂꯨꯕꯗꯨꯗ ꯈꯨꯠꯄꯥꯏ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯀꯣꯛꯉꯥꯡꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ
ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯄꯗ ꯊꯧꯃꯩꯒꯤ ꯃꯩꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯎꯔꯦ ꯂꯨꯈꯣꯏꯕꯤꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝꯗꯨ꯫ ꯑꯌꯣ 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 ꯏꯃꯥ ꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯁꯤꯗꯣꯔꯦ ꯅꯥꯕꯅ ꯀꯩꯅꯣ ꯁꯤꯔꯦꯕ ꯑꯩꯕꯨ ꯁꯤꯗꯣꯔꯦ ꯍꯥꯏꯁꯤꯕꯣ ꯂꯣꯟꯇ꯭ꯔꯥꯏ ꯑꯃ ꯏꯁꯣꯏ ꯁꯣꯏꯔꯦꯅꯦ ꯑꯁ ꯅꯥꯃꯟꯗꯅ ꯀꯣꯛꯀ ꯂꯣꯏ ꯆꯤꯛꯑꯦ ꯐꯖꯈ꯭ꯔꯕ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ ꯇꯥꯔꯦ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯨꯈꯣꯏꯕꯤ ꯎꯕꯗ ꯃꯥꯗꯤ ꯃꯤꯍꯨꯜꯒ ꯁꯨꯗ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯀꯤꯔꯗꯨꯅ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯀꯣꯏꯁꯦꯟ ꯍꯦꯛ ꯆꯦꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯈꯣꯏꯃꯨ ꯑꯅꯤꯗꯨ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯂꯒ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯂꯨꯈꯣꯏꯕꯤꯅ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ꯫ ꯈꯣꯏꯃꯨꯅ "ꯏꯇꯥꯎꯅ ꯅꯣꯡꯃ ꯕꯨꯠ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ ꯏꯇꯥꯎ ꯃꯁꯛꯇꯣ ꯑꯁ ꯍꯧꯖꯤꯛꯐꯥꯎ ꯎꯔꯤ ꯃꯤꯠꯁꯤꯗ ꯑꯩꯗꯤ ꯊꯣꯛꯂꯛꯎ ꯍꯥꯏꯔꯤꯕ ꯅꯨꯄꯤꯅꯒ ꯐꯪꯗꯕꯒ ꯏꯇꯨꯗꯨ ꯃꯣꯏꯒꯤꯁꯤꯅꯤ ꯈꯜꯂꯤꯁꯦ." "ꯑꯁꯦꯡꯕꯔꯣ ꯄꯥꯈꯪ ꯅꯪꯕꯨ ꯑꯩ ꯂꯧꯕ ꯉꯝꯖꯒꯗ꯭ꯔꯣ? ꯉꯁꯤꯗꯩ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯅꯤ ꯌꯥꯕ꯭ꯔꯣ?" ꯈꯣꯏꯃꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ "ꯀꯅꯥꯅꯣ ꯅꯨꯄꯤꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨꯀꯣ ꯐꯨꯒꯠꯂꯛꯀꯅꯤ." "ꯏꯃꯥꯎ ꯌꯥꯝ ꯀꯤꯖꯩꯌꯦ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦꯕ ꯑꯁ ꯑꯩꯗꯤ ꯁꯨꯝ ꯅꯪꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯇꯧꯔꯤ ꯑꯗꯣ ꯅꯪ ꯑꯩ ꯂꯧꯕ ꯉꯝꯅꯤ ꯍꯥꯏꯗꯥꯏꯅꯦ?" "ꯀꯅꯥꯅꯣꯃꯤ ꯑꯗꯣꯝꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯦꯀꯨ ꯂꯣꯄꯤ ꯑꯃꯨꯛ ꯁꯥꯟꯅꯔ ꯂꯩ." "ꯑꯗꯨꯗꯤ ꯑꯩ ꯀꯦꯀꯨ ꯐꯣꯡꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯕꯤ ꯈꯣꯏꯃꯨꯒꯤ ꯃꯥꯡꯗ ꯐꯨꯠ ꯍꯧꯗꯣꯔꯛꯂꯒ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯈꯨꯠꯇꯨ ꯊꯥꯡꯗꯣꯛꯇꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯤꯜꯂꯛꯏ꯫ "ꯈꯨꯖꯦꯡꯁꯦ ꯄꯥꯏꯕꯤꯔꯣ ꯄꯨꯕꯤꯔꯣ ꯅꯌꯨꯝꯗ ꯌꯥꯖꯔꯦ ꯏꯁꯥꯅ ꯌꯥꯖꯔꯦ." ꯈꯣꯏꯃꯨ ꯊꯕꯤ ꯑꯅꯤꯗꯨ ꯃꯃꯥꯡ ꯑꯗꯨꯗ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯂꯨꯈꯣꯏꯕꯤꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯂꯦꯞꯂꯛꯄꯗꯨꯗꯗꯤ ꯌꯨꯒꯤ ꯅꯤꯁꯥꯒ ꯈꯪꯍꯟꯍꯜꯂꯤ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯎꯔꯒ ꯀꯣꯟꯁꯤꯟꯅꯩ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯕꯨꯠꯁꯨ ꯏꯁꯩ ꯇꯥꯕ ꯆꯠꯂꯣ ꯇꯥꯕꯩ ꯅꯠꯇ꯭ꯔꯣ ꯁꯛꯂꯛꯏꯁꯦ?" ꯈꯣꯏꯃꯨ ꯀꯝꯂꯥꯀ ꯊꯛ ꯊꯛ ꯅꯤꯛꯂꯒ "ꯀꯩꯅꯣ ꯁꯛꯁꯤꯕꯣ ꯑꯩ ꯀꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯇꯥꯎ ꯅꯪ ꯃꯥꯒ ꯂꯩꯍꯧꯔꯒꯦꯔꯥ?" ꯂꯨꯈꯣꯏꯕꯤ ꯈꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯇꯥꯗ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ ꯏꯟꯖꯔꯛꯂꯒꯦ ꯇꯨꯡ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯥ ꯐꯪꯗꯣꯔꯦ ꯂꯥ 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 ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ." "ꯉꯝꯃꯣꯏꯀꯣ ꯉꯝꯃꯣꯏ ꯑꯩ ꯕꯨꯠ ꯅꯪꯕꯨ ꯀꯃꯥꯏꯅ ꯑꯩ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯣ?" "ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯕꯨꯠ ꯑꯣꯏꯁꯨ ꯂꯧꯔꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯥ ꯐꯪꯂꯛꯇꯕꯒꯤ ꯆꯥꯛꯂꯝꯕ ꯊꯃꯣꯏꯁꯦ ꯏꯪꯊꯖꯔꯒꯦ ꯅꯨꯡꯁꯤꯕꯧ." ꯊꯥꯕꯤꯅ "ꯏꯇꯥꯎ ꯂꯧꯁꯤꯟꯕꯤꯔꯣꯏꯗ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯁꯤꯕꯨ." ꯈꯣꯏꯃꯨ ꯊꯥꯕꯤꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯂꯨꯈꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯟ ꯆꯣꯡꯈꯠꯂꯒ "ꯑꯣꯏꯃꯥ ꯀꯩꯅꯣ ꯍꯤꯡꯆꯥꯕ ꯀꯟꯅ ꯂꯥꯎꯔꯤꯗꯣ ꯃꯤꯍꯨꯜꯒ ꯄꯥꯏꯊꯣꯛꯀꯦ ꯇꯧꯋꯦ ꯃꯤ ꯑꯗꯣ ꯅꯪꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯑꯗꯣ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯑꯩꯅ ꯅꯪ ꯁꯤꯔꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯋꯥꯏ ꯑꯣꯏꯃꯤꯟꯅꯕ ꯌꯥꯔꯅꯤ." ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯤ ꯈꯣꯏꯃꯨ ꯑꯅꯤꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯝꯂꯒ ꯕꯨꯠ ꯅꯨꯄꯤꯗꯨ ꯐꯥꯎꯗꯣꯛꯂꯒ ꯍꯨꯠꯇꯅ ꯆꯦꯟꯈꯤ꯫ ꯏꯉꯛ ꯉꯛꯅ ꯂꯩꯔꯝꯕ ꯂꯨꯈꯣꯏꯕꯤ ꯑꯅꯤꯗꯨꯅ ꯃꯊꯨꯟ ꯊꯥꯡꯒꯠꯀꯩ ꯆꯦꯟꯈꯤꯕꯗꯨꯗ ꯀꯞꯂꯒ ꯂꯥꯎꯍꯧꯏ, "ꯄꯨꯛꯄꯠꯇ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯎꯕꯤꯗꯕ ꯍꯣꯏ ꯃꯥ ꯅꯆꯥ ꯕꯨꯠ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯝꯇꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩꯗ ꯁꯤꯔꯨꯔꯒꯦ ꯍꯩꯃꯥ ꯁꯤꯔꯒ ꯊꯋꯥꯏ ꯑꯣꯏꯔꯕ ꯑꯩ ꯁꯤꯔꯒꯦꯌꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯨꯈꯣꯏꯕꯤ ꯑꯃ ꯅꯪꯒꯤ ꯀꯣꯛꯇꯥꯁꯦ ꯀꯥꯟꯅꯗꯦ ꯍꯅꯨꯕ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯑꯀꯣꯏꯕꯗ ꯂꯩꯔꯨꯒꯦ." ꯂꯨꯈꯣꯏꯕꯤ ꯄꯥꯏꯔꯒ ꯂꯥꯛꯏ꯫ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯎꯔꯦ ꯇꯣꯝꯆꯧꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯣꯕꯥꯞ ꯑꯃ ꯇꯧꯔꯒ ꯀꯥꯎꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕꯗꯣ꯫ "ꯏꯁ ꯅꯨꯡꯁꯥꯅ ꯁꯤꯌꯧꯅ ꯁꯥꯔꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯁꯥꯟꯅꯍꯜꯂꯤꯁꯤꯕꯨ ꯃꯁꯤꯒꯤ ꯍꯅꯨꯕ ꯁꯤꯅꯝ ꯅꯝꯕꯁꯦ ꯃꯁꯥ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯕ ꯅꯠꯇꯦꯅꯦ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯒ꯭ꯔꯣꯛ ꯒ꯭ꯔꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯂꯝꯗꯣꯏꯅꯤ." ꯑꯉꯥꯡ ꯑꯍꯜꯗꯨꯅ "ꯑꯍꯨꯝꯁꯨꯕ ꯅꯪ ꯃꯔꯩ ꯌꯥꯝ ꯇꯧꯋꯦ ꯅꯪ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ." ꯑꯍꯨꯝꯁꯨꯕ ꯑꯉꯥꯡ ꯑꯗꯨ "ꯇꯧꯗꯦ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯃꯉꯥꯁꯨꯕ ꯃꯥꯅ ꯃꯤꯅꯝ ꯆꯥꯕꯅꯤ." ꯂꯨꯈꯣꯏꯕꯤꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯏ, "ꯃꯥꯅꯤ ꯑꯩ ꯍꯣꯋꯤ ꯃꯉꯥꯁꯨꯕ ꯆꯨꯞ ꯃꯥꯟꯕꯁꯤꯅ ꯃꯤꯅꯝ ꯆꯥꯔꯤꯅꯤ ꯑꯩꯅ ꯁꯥꯈꯤꯅꯤ ꯁꯥꯟꯅꯔꯣ ꯃꯈꯥ ꯐꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯒꯤ ꯃꯁꯥꯁꯤꯗ ꯐꯝꯂꯒ ꯑꯗꯨꯝ ꯌꯦꯡꯒꯦꯗ." ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯀꯅꯥꯝ ꯂꯩꯔꯝꯗꯕꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯒ ꯀꯤꯔꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯕꯨꯠ ꯂꯨꯈꯣꯏꯕꯤꯗꯨ ꯐꯥꯛ ꯅꯣꯛꯂꯒ "ꯀꯤꯔ ꯃꯥꯜꯂꯤ ꯑꯩꯅꯗꯤ ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯇꯧꯔꯒ." ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯏꯃꯨꯡ ꯍꯥꯟꯅꯒꯨꯝ ꯁꯦꯜ ꯋꯥꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜꯒ ꯄꯤꯁꯤꯜꯂꯛꯄꯁꯤꯗ ꯏꯁꯧꯒ ꯂꯥꯡꯈꯤꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯀꯥꯏꯅ ꯅꯣꯡꯃꯇ ꯍꯪꯕꯤꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ
ꯂꯨꯈꯣꯏꯕꯤ ꯕꯨꯠꯅ ꯍꯨꯔꯥꯜꯂꯒ ꯇꯣꯝꯆꯧꯗ ꯄꯤꯕꯅꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯍꯅꯨꯕ ꯇꯣꯝꯆꯧꯒꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯁꯤꯔꯥ꯫ ꯑꯍꯤꯡ ꯑꯗꯨꯗ ꯂꯨꯈꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯂꯧꯌꯥꯝ ꯆꯥꯕ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯐꯧꯃꯣꯟ ꯑꯃ ꯊꯥꯡꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯕꯤꯁꯨ ꯃꯄꯨꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯆꯠꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯈ꯭ꯔꯕ ꯐꯧ ꯕꯣꯔꯥ ꯃꯣꯟ ꯑꯃꯗꯨꯕꯨ ꯊꯥꯡꯂꯒ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯉꯝꯕ ꯍꯅꯨꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤꯍꯦ꯫ ꯀꯥꯟꯅꯗꯦ, ꯇꯝꯅꯗꯕ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯉꯥꯛꯇ ꯇꯝꯅꯒꯦ꯫ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯅꯤꯡꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒꯦ꯫ ꯍꯩꯍꯥ! ꯉꯥꯏꯍꯥꯛ ꯇꯨꯡ ꯇꯨꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯋꯥꯔꯕ ꯃꯥꯜꯂꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏ, ꯑꯁ ꯂꯣꯏ ꯁꯤꯈ꯭ꯔꯕ ꯈꯪꯗꯦ꯫ ꯍꯣꯏ ꯃꯥꯏꯀ ꯍꯥꯏꯗꯤ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯑꯁꯨꯛ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯈꯪꯂꯕꯗꯤ ꯃꯤ ꯑꯃꯇ ꯑꯣꯏꯔꯁꯨ ꯀꯤꯗꯅ ꯊꯣꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯦꯅꯤ꯫ ꯐꯩ, ꯑꯗꯨꯗꯤ ꯌꯨꯝꯊꯛꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯇꯥꯕꯅꯤ꯫ ꯂꯨꯈꯣꯏꯕꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯊꯥꯕꯜ ꯍꯦꯛꯇ ꯆꯣꯡꯂꯛꯏ꯫ ꯇꯦ 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 ꯗꯣꯡ ꯗꯣꯡ ꯗꯣꯡ꯫ ꯌꯦꯠꯅ ꯑꯃꯨꯛ ꯀꯥꯎ, ꯑꯣꯏꯅ ꯑꯃꯨꯛ ꯀꯥꯎ, ꯇꯁ ꯈꯪꯕ꯭ꯔꯥ? ꯑꯁꯨꯝꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯨꯗꯗꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯀꯨꯃꯥꯔꯒꯤ ꯃꯆꯥ ꯅꯤꯡꯊꯦꯝꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯥꯎꯔꯛꯏ, ꯃꯍꯥ ꯄꯥꯄꯤꯒꯤ ꯍꯧꯗꯣꯡ ꯑꯣꯏꯔꯝꯅꯤ ꯑꯁꯤ, ꯁꯨꯛꯄꯥꯏ ꯄꯥꯏꯔ ꯂꯪꯈꯤꯒꯦꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯈꯣꯏꯕꯤꯅ ꯏꯁ ꯑꯩꯕꯨ ꯍꯧꯗꯣꯡ ꯀꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕ꯫ ꯍꯦꯔꯥ, ꯁꯨꯝ ꯀꯥꯟꯗ ꯆꯤꯟꯁꯦ ꯈꯨꯝꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯈꯨꯝꯃꯨꯅꯤ? ꯈꯨꯝꯒꯦꯗ ꯍꯩ, ꯅꯣꯏ ꯅꯄꯥꯅ ꯍꯧꯗꯣꯡꯅꯤ ꯍꯥꯏꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯄꯣꯏ ꯄꯥꯈꯠꯄꯣꯏ ꯇꯨꯃꯤꯟꯅ ꯂꯩ ꯂꯨꯈꯣꯏꯕꯤ ꯅꯣꯛꯂꯒ꯫ ꯍꯤꯍꯤ, ꯀꯤꯔ ꯃꯥꯜꯂꯦ, ꯀꯩꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯁꯤ ꯊꯦꯡ, ꯑꯩꯕꯨ ꯐꯧ ꯃꯣꯟꯗꯨꯕꯨ ꯀꯃꯥꯏꯅ ꯊꯥꯡꯗꯣꯏꯅꯣꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛ ꯐꯧ ꯂꯣꯛꯈꯤꯕꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯂꯥꯛꯇꯨꯅ ꯐꯧ ꯕꯣꯔꯥ ꯑꯆꯧꯕ ꯑꯃ ꯊꯥꯡꯅꯕ ꯇꯧꯏ꯫ ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ ꯈꯪꯅꯤꯡꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃꯅ ꯐꯧ ꯊꯥꯡꯅꯕ ꯇꯧꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯔꯛꯏ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯨꯔꯥꯟꯕ ꯐꯥꯔꯦ! ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯍꯨꯔꯥꯟꯕ ꯂꯩꯔꯦ! ꯏꯃꯨꯡꯗ ꯇꯨꯝꯂꯝꯕ ꯃꯃꯥ ꯃꯄꯥꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯪꯒꯣꯜꯗꯨꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯨꯈꯣꯏꯕꯤꯁꯨ ꯑꯗꯨꯝꯅꯒ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯕꯗ ꯇꯨꯁꯤꯜꯂꯤ꯫ ꯑꯩꯌꯣ ꯃꯁꯤꯔꯦ! ꯀꯩꯅꯣ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯪ ꯑꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩ ꯍꯨꯔꯥꯜꯂꯤꯕꯁꯤꯗꯤ꯫ ꯉꯁꯤꯗꯤ ꯅꯪ ꯀꯥꯏꯗ ꯆꯦꯟꯗꯣꯏꯕ? ꯍꯥ? ꯅꯊ꯭ꯋꯥꯏꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯀꯤꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯍꯣ ꯍꯣꯏ, ꯍꯥꯏꯖꯒꯦ, ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯆꯗꯦ, ꯑꯩꯗꯤ ꯕꯨꯠꯅꯤ꯫ ꯋꯥꯗꯨꯗ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯅꯔꯒ ꯃꯤꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯎꯔꯦ ꯐꯤꯕꯝꯗꯨ꯫ ꯃꯁꯛꯇꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯀꯤꯅ ꯇꯥꯁꯤꯟꯅꯔꯒ ꯂꯩ꯫ ꯅꯤꯡꯊꯦꯝꯗꯤ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯕꯨꯠ ꯅꯪꯅ ꯐꯧ ꯊꯥꯡꯗꯨꯒꯤ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯅꯔꯣꯜ ꯆꯨꯝ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯇꯔꯦꯟ ꯄꯨꯡꯐꯥꯏꯅ ꯐꯨꯕ ꯍꯧꯔꯅꯤ ꯍꯧꯖꯤꯛ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯗꯤ ꯑꯉꯝꯕꯒꯤ ꯁꯤꯟꯊꯥꯡ ꯑꯗꯨ ꯄꯥꯡꯖꯕꯅꯤ꯫ ꯀꯅꯥꯅꯣ ꯑꯉꯝꯕ ꯍꯥꯏꯗꯤ? ꯍꯅꯨꯕ ꯇꯣꯝꯆꯧ ꯁꯨꯅꯤꯡꯗꯕꯗꯣ ꯃꯥꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯜꯁꯤꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯅ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯣꯝꯆꯧꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯒ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕꯗꯒꯤ ꯇꯣꯝꯆꯧ ꯂꯨꯈꯣꯏꯕꯤꯕꯨ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈꯤ꯫ ꯁꯨꯅꯤꯡꯗꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯇꯣꯝꯆꯧ ꯃꯤꯌꯥꯝꯒꯤ ꯆꯩ ꯆꯥꯔꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯇꯨ ꯃꯆꯥꯒ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯄꯥꯟꯈꯤꯔꯝꯃꯤ꯫